Manipur gi Meitei so Meitei si schedule drive ki status ta thambiu haibu wafam si takna duna lai report si de yauri ba si tonga ma khongjang sing mayam sangsin khre adubu hauji forward state government gi maikai di chap chaba thabak sing laukhatna leiri haibu wafam su thami ani se tu na yeng pantam Assam gi na state cabinet na yakiba Manipur gi na husi PR lengak su lei mamangi popular government da su hariba post Manipur gi Meitei gi status si ST status si sigi phim si chap chaba phim amadi di leitari thamdri aduga bari leinaba ministry da su thab gi pausi leitari habi waham su leiki ani se kamaini gi bibe ai ozabo masimang ne akhoi gi Manipur gi ST Demand Committee SDMC ko amadi akoi WMC All Meitei Council na chingba akoi loop singsina matam sangna dagi akoi gi popular government leiri mamang da su asigi recommend tawbina ba si thabina ba ST gi kaino status singi mayam taksan gare amadi hojik su lepa leitana All Meitei Council gi wi SDMC gi moi mayam leptana taksan ba leiri adubu sida yengbiu akoi Assam gi oiba kaino dadi adumatik yam thuna decision ji lauraga khoi moigi feerap tarukshi akoi ST da chanbai recommend cabinet na thok pass taw ngamne masigi kaino singsi yengba matam da akoi Manipur gi leiriba kaino sidati matam sangna sum lawba thabak khudimak matam sangna dum lawba masi recommend tawba kaino da Assam da irang thokte ko ST gi hojiki leiriba kanglup tarukshi akoi gi BJP government to palim ko ko aduna moina thaba matamda Assam da karima irang leite adu Manipur gi di akoi gi leiba me thate kaino si akoi version ji mama akoi gi ST kaino gi ni adu gi ni ada gi ni haiba version mama tawthoga sum he lei ko Manipur gi akoi kaino si da adu masida kwaide kaino si akoi ngani ngai di Assam gi tawriba pass tawriba recommend tawriba cabinet na pass tawu ngamisa akoi Manipur popular government lai matamda natraga Manipur ya government siko any party sigi wafam ji mathado si moi gi political party si masi pass to bungam da bagi kaino si jo khai ngang ngai ne adu masi recommend tawraga Assam gi da hoji khumang si am chausan gre amadi Assam government gi laiba kaino se moi gi policy program kai si jara chausan ba ngamba adu mo decision making decision kaino tawba decision body sida moina lowbo matam sida koi gi representative oiba amagi matik chaba amadi ngasai gi leiba cabinet sing minister singsia moi decision low matamda parja gi oiba khallaga phajana sa lokhale hoji border illegal immigrant ki Assam gi kaino da so Assam gi CM na ga thoido matam piroi pung kunmari manungda illegal immigrant bi hangadamni mafam da Bangladesh Myanmar gi haiba statement bo moi news ta kai da myam yauri sin ko aduna adu matik oiba powerful oiba adu matik kaino tawse kari akoi gi leiriba iramdam gi representative makai sina kari tawbagi masi matik magun yawba amadi parja gi oiba thabak thoram singda tawba ngamdrise masi khwaide lebak thibane sumain thamjage amadi masi gi leiriba hauji PR gi leiriba matam sida amada insanna hana palambane government na ne mo hai adagi hauji mamang na palambane mo hai amadi hauji PR gi matamdani PR gi tawfam thokpani PR gi governor rule gi makha da tawam thum inthok ka engine ga sum tawna dana leibasa masi gi thawok ti Manipur gi khogi culture moina chatnabi mo sumaina tawbasi chu khwaidagi khoi leibak thibani amadi masi gi ST demand gi matang sida yam kupna delimitation akhoi lakado ba watramni 26 February ko adumaina mogi leiba newspaper sing kari da sum thingna jai subject to correction adubu akoi masi lakti mamang da akoi Manipuri oiba karamba solution karamba kaino tabu yabane su masi su yamna munna khandabagi matam je thengdringe da masi akoi khandamin na bai matam do yaure ne swain thamje